ꯈꯣꯡꯖꯦꯠ ꯑꯗꯣꯝꯗ ꯃꯈꯣꯏ ꯄꯨꯂꯞ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯅ "ꯑꯁ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯅꯣꯡꯊꯥꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕ꯫ ꯅꯣꯡꯊꯥꯡ ꯈꯣꯡꯒ꯭ꯔꯥꯎ ꯃꯇꯣꯟ ꯂꯥꯎꯊꯣꯛꯄꯤ ꯑꯃ ꯁꯦꯠꯂꯤ, ꯐꯨꯔꯤꯠꯅ ꯃꯦꯟ ꯁꯔꯠ ꯑꯃ ꯂꯤꯠꯂꯤ꯫ ꯀꯨꯆꯨ ꯉꯧꯔꯁꯨ ꯔꯥꯁꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁꯨꯃꯤ ꯅꯥꯁꯣꯟ ꯄꯤꯛꯅ "ꯅꯣꯏ ꯁꯥꯏꯔꯣ?" ꯊꯣꯏꯕꯤꯁꯅꯥꯅ "ꯑꯁ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯏꯕꯨꯡꯅꯤ꯫ ꯑꯁꯤꯕꯨ ꯀꯥꯏꯗꯩ ꯁꯥꯏꯅꯣ?" ꯅꯣꯡꯊꯥꯡꯁꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯊꯦꯡꯉꯦ ꯊꯣꯏ" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡꯒꯤ ꯒꯥꯔꯤꯗꯨ ꯌꯦꯡꯂꯒ "ꯄꯨꯡꯁꯦ 4:30 ꯇꯥꯔꯦ꯫ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯤ ꯀꯨꯏꯔꯕꯅꯤ, ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯤ꯫ ꯆꯠꯁꯤꯂꯥꯛꯑꯣ." ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯒꯦ ꯇꯧꯏ꯫ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯑꯒ ꯃꯌꯥꯝꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯊꯥꯡ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯌꯥꯝꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ..." ꯅꯣꯡꯊꯥꯡꯅ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯊꯥꯗꯣꯏꯁꯅꯥꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯅꯥ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯆꯤꯡꯂꯦꯝꯕꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯄꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯁꯅꯥꯒꯤ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯎꯔꯛꯏ꯫ ꯃꯥꯒꯤ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯃꯇꯧ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯁꯨꯝ ꯑꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩꯗ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯍꯨꯕꯤꯈ꯭ꯔꯦ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯕꯨ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ, ꯈꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯠꯁꯅ, ꯅꯥꯄꯗ ꯊꯦꯠꯂꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ, ꯄꯥꯈꯪꯉꯩꯗꯤ ꯅꯪꯒꯤ ꯁꯨꯝꯍꯜꯂꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯨꯅ? ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯑꯩꯅ ꯑꯁꯨꯛ ꯈꯣꯏꯔꯥꯡꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ?" ꯊꯣꯏꯕꯤꯁꯅꯥ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯊꯨꯅ ꯀꯨꯝꯊꯗꯨꯅ ꯃꯥꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯀꯟꯅ ꯊꯥꯡꯗꯨꯅ ꯒꯦꯠ ꯍꯥꯡꯗꯣꯛꯂꯒ ꯅꯣꯡꯊꯥꯡꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯊꯨꯅ ꯆꯪꯈꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯒꯥꯔꯤꯗꯒꯤ ꯊꯨꯅ ꯀꯨꯝꯊꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯕꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯥꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯏꯕꯦꯇꯣꯟ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯟꯂꯣꯝꯗꯒꯤ ꯐꯤꯡꯅ ꯆꯪꯂꯛꯄꯗ ꯎꯕꯗ "ꯍꯩ, ꯀꯔꯤ ꯇꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯏꯗꯨꯕꯣ?" ꯊꯣꯏꯕꯤꯁꯅꯥ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯈꯣꯟ ꯀꯜꯂꯞꯅ "ꯏꯃꯥ, ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯑꯩꯕꯨ ꯂꯧꯕ ꯆꯠꯄ ꯑꯝꯇ ꯇꯧꯍꯟꯕꯤꯒꯅꯨ꯫ ꯑꯩꯀꯣ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯥꯅ ꯂꯧꯕ ꯊꯤꯟꯕ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯇꯣꯛꯑꯅꯤ ꯍꯥꯏꯁꯤꯅꯤ." "ꯑꯗꯨꯅꯕꯨ ꯐꯔꯦꯅꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯗꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯕ ꯌꯥꯔꯅꯤ꯫ ꯑꯃ ꯇꯧꯔꯦ ꯂꯨꯍꯣꯡꯕ, ꯑꯃ ꯇꯧꯔꯦ ꯂꯨꯍꯣꯡꯕ. ꯂꯨꯍꯣꯡꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ?" ꯏꯕꯦꯇꯣꯟꯁꯨ ꯂꯩ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ "ꯍꯩ, ꯑꯩꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯁꯦ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ. ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯁꯦꯟꯅ ꯉꯝꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯦ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦꯅꯦ. ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯃꯛꯑꯒꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯅꯕ ꯅꯠꯇꯦ." ꯊꯣꯏꯕꯤꯁꯅꯥ ꯉꯥꯡꯅ ꯉꯥꯡꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯏꯁꯧ ꯇꯧꯔꯒ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤꯅ ꯏꯁꯧ ꯇꯧꯔꯒ ꯆꯪꯈ꯭ꯔꯤꯁꯤꯅ?" "ꯍꯣ ꯅꯌꯥ ꯅꯨꯄꯥꯅꯅꯦ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯊꯤꯟꯕ ꯇꯧꯔꯤꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ." "ꯑꯗꯨꯗꯤ ꯀꯣꯛ ꯊꯤꯜꯍꯜꯂꯅꯨꯗꯅ. ꯏꯕꯨꯡꯉꯣꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯁꯤꯗꯅꯦ ꯏꯀꯥꯏꯗꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤꯅꯦ." "ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦꯗ ꯑꯩꯗꯤ ꯃꯣꯏ ꯕꯕꯥ." ꯊꯣꯏꯕꯤꯁꯅꯥ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯔꯛꯏ꯫ "ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯂꯨꯍꯣꯡꯕꯁꯦ ꯑꯩꯅ ꯌꯥꯕꯗꯧꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯉꯁꯥꯏ ꯃꯥꯅ ꯀꯔꯤꯅꯣꯕ ꯈꯜꯂꯝꯗꯣꯏꯁꯦ? ꯈꯪꯅꯤꯗꯅ, ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯁꯤꯡꯅꯔꯕꯅꯤꯅ ꯑꯩꯁꯨ ꯃꯈꯣꯏꯗ ꯁꯤꯡꯅꯕ ꯑꯃꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ. ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯀꯣꯏꯁꯤꯜꯂꯒ ꯀꯣꯛ ꯆꯦꯟꯈꯤꯒꯦꯕ, ꯀꯩꯗꯧꯖꯔꯅꯤꯒꯦ." ꯁꯣꯝꯗꯅ ꯅꯣꯡꯊꯥꯡ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯈꯣꯡꯎꯞꯀ ꯂꯧꯊꯣꯛꯇꯕꯤ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩꯗ ꯃꯃꯥ ꯅꯨꯡꯁꯤꯊꯣꯏꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯥꯕꯣ?" "ꯏꯃꯥ, ꯑꯁ ꯑꯩ ꯉꯁꯤ ꯌꯥꯝ ꯍꯔꯥꯎꯏꯗ." "ꯀꯔꯤꯒꯤ ꯍꯔꯥꯎꯔꯤꯕ?" "ꯅꯃꯧ ꯅꯨꯄꯤꯗꯣ, ꯑꯁ ꯑꯩꯗꯤꯅꯦ ꯏꯃꯥ ꯍꯥꯏꯁꯤꯅꯤ." "ꯑꯗꯣ ꯅꯪꯕꯨ ꯏꯃꯧ ꯊꯤꯟꯕꯗ ꯀꯗꯥꯏ ꯀꯗꯥꯏ ꯌꯧꯔꯨꯔꯒꯦ? ꯆꯥꯛꯁꯨ ꯆꯥꯗꯦꯅꯦ ꯅꯪꯅ ꯇꯧꯔꯤꯕ."
ꯑꯩ ꯃꯥ ꯊꯤꯟꯕ ꯍꯜꯂꯛꯑꯒ ꯈꯥꯕꯣꯏꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯒ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯨꯏꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯍꯣꯏ ꯍꯣꯏ ꯏꯃꯥꯅꯦ ꯆꯥꯛ ꯑꯁꯥꯕ ꯀꯥꯝꯕꯤꯔꯒꯦ ꯅꯪꯁꯨ ꯅꯈꯣꯡ ꯅꯈꯨꯠꯀꯗꯣ ꯍꯥꯝꯗꯣꯔꯛꯎꯀꯣ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯊꯥꯡꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯤꯡꯂꯦꯝꯕ ꯉꯁꯥꯏ ꯇꯥꯛꯂꯛꯈꯤꯕ ꯄꯔꯥꯁꯤꯡꯗꯨ ꯄꯥꯔꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯦ ꯀꯣꯂꯣꯝꯗꯨ ꯄꯥꯏꯔꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯏꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝ MUꯗ ꯂꯥꯛꯏ MU ꯆꯪꯗ꯭ꯔꯤꯉꯩꯗ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯉꯔꯥꯡ ꯃꯥꯅ ꯏꯈꯤꯕ ꯆꯤꯊꯤꯗꯨ ꯄꯤꯔꯝꯗꯨꯅ MUꯗ ꯂꯥꯛꯏ ꯊꯣꯏꯕꯤꯁꯅꯥꯁꯨ ꯅꯣꯡꯊꯥꯡꯅ ꯊꯤꯜꯂꯛꯏ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯅꯣꯡꯊꯥꯡ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯝꯕꯗꯨꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯁꯣꯝꯁꯦ ꯀꯩ ꯊꯕꯛ ꯇꯧꯕꯤꯒꯦ ꯑꯩꯔꯣ ꯈꯔ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯇꯧꯏ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯗꯣ ꯁꯣꯝꯅ ꯑꯩꯁꯦ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒ ꯇꯧꯕꯁꯦ ꯁꯣꯝꯒꯤ ꯊꯕꯛꯇ ꯌꯥꯝ ꯀꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯇꯧꯗꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯁꯨ ꯁꯨꯝ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯏꯊꯟꯇ ꯆꯠꯆꯔꯒꯦ ꯌꯥꯔꯣꯏꯗ ꯑꯩ ꯑꯗꯨꯝ ꯊꯤꯟꯕꯤꯒꯦ ꯅꯪ ꯅꯊꯟꯇ ꯆꯠꯄꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯃꯤꯅ ꯑꯃꯨꯛ ꯀꯔꯤ ꯑꯩꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯕꯒꯤ ꯐꯥꯗꯣꯏꯅꯣ ꯑꯩ ꯍꯥꯏꯔꯦ ꯁꯣꯝꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯑꯩꯕꯨ ꯀꯅꯥꯅ ꯐꯥꯕ ꯉꯝꯗꯣꯏꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯈꯪꯂꯗꯤ ꯍꯣꯔꯦꯟꯗꯒꯤ ꯂꯧꯕ ꯂꯥꯛꯄꯤꯔꯅꯨ ꯑꯗꯣ ꯆꯤꯡꯂꯦꯝꯕ ꯃꯈꯣꯡꯅ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯪꯈꯤꯕꯗꯨ ꯊꯥꯗꯣꯏꯁꯅꯥꯅ ꯎꯔꯗꯨꯅ ꯑꯩ ꯁꯤꯗ ꯊꯝꯕꯤꯔꯝꯃꯣ ꯌꯥꯅꯤ ꯑꯩ ꯃꯅꯨꯡ ꯐꯥꯎꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯑꯗꯨꯝ ꯆꯠꯆꯍꯧꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯒꯥꯔꯤ ꯈꯥꯝꯗ꯭ꯔꯤꯉꯩꯗ ꯀꯨꯝꯊꯈꯤ ꯅꯣꯡꯊꯥꯡꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯒ ꯅꯪꯗꯅ ꯂꯩꯍꯧꯔꯦ ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯅꯨꯄꯥꯗꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯊꯣꯔꯛꯇꯦ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝ ꯏꯟꯅꯔꯛꯂꯤ ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯌꯥ ꯉꯁꯥꯏꯗꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯁꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯛꯇꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯑꯗꯤ ꯐꯅꯤꯗ ꯑꯩꯕꯨ ꯀꯧꯔꯁꯤꯔꯅꯦ ꯍꯦꯔꯥ ꯍꯦꯛꯇ ꯀꯧꯔꯒꯦꯗ ꯊꯣꯏꯕꯤꯁꯅꯥ ꯃꯅꯤꯡꯗ ꯀꯨꯃꯥꯔꯁꯨ ꯂꯥꯛꯂꯗꯨꯅ ꯀꯨꯃꯥꯔꯅ ꯆꯤꯡꯂꯦꯝꯕꯕꯨ ꯀꯧꯔꯛꯏ ꯏꯇꯥꯎ ꯆꯤꯡꯂꯦꯝꯕ ꯀꯨꯃꯥꯔꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯁꯅꯥ ꯎꯔꯕꯁꯨ ꯀꯧꯕ ꯉꯝꯗꯕꯅꯤꯅ ꯎꯗꯕ ꯑꯃꯒꯨꯝ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯀꯨꯃꯥꯔꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯗꯨꯅ ꯏꯇꯥꯎꯁꯦ ꯉꯁꯥꯏꯗꯒꯤ ꯀꯧꯕꯅꯤ ꯁꯨꯡꯇꯥ ꯇꯥꯗꯦ ꯏꯇꯥꯎꯕꯨ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯎꯇꯦꯗ ꯍꯋꯥꯏ ꯆꯥꯔꯛꯏ ꯑꯗꯣ ꯏꯇꯥꯎ ꯍꯣꯔꯦꯟꯗꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯥꯏ ꯍꯣꯏꯗ ꯆꯠꯂꯨꯁꯦ ꯀꯩꯗ ꯆꯠꯇꯣꯏꯕ ꯁꯥꯏꯀꯜꯗ ꯆꯠꯇꯣꯏꯅꯤ ꯉꯔꯥꯡ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯑꯗꯣ ꯏꯇꯥꯎ ꯆꯠꯂꯨꯁꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯨꯁꯦ ꯑꯗꯣ ꯏꯇꯥꯎ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯀꯣꯏꯒꯦ ꯏꯇꯥꯎ ꯑꯩꯗꯤ ꯀꯣꯏꯗꯦꯗ ꯌꯥꯔꯦꯗ ꯅꯆꯤꯟ ꯊꯤꯔꯅꯨ ꯁꯛ ꯍꯥꯏꯔ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯀꯨꯃꯥꯔ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯨꯕꯗ ꯊꯣꯏꯕꯤꯁꯅꯥ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯉꯔꯥꯡꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯣ ꯃꯅꯤꯡꯗ ꯆꯠꯂꯤ ꯆꯤꯡꯂꯦꯝꯕ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯃꯅꯤꯡꯗ ꯆꯠꯂꯤꯁꯦ ꯆꯤꯡꯂꯦꯝꯕ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯤꯁꯅꯥꯗ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯏꯀꯥꯏꯗꯅ ꯂꯨꯛꯊꯔꯒ ꯆꯠꯂꯤ ꯊꯣꯏꯕꯤꯁꯅꯥ ꯏꯀꯥꯏꯃꯟꯗꯅ ꯃꯥꯡ ꯊꯥꯔꯒ ꯊꯨꯅ ꯆꯠꯈꯤ ꯊꯣꯏꯕꯤꯁꯅꯥꯅ ꯊꯨꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯄꯥꯅꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯅꯍꯧꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯀ꯭ꯂꯥꯁꯔꯨꯝ ꯌꯧꯔꯗꯨꯅ ꯐꯝꯂꯤ ꯃꯈꯣꯏ ꯍꯦꯛ ꯐꯝꯕꯒ ꯑꯣꯖꯥꯁꯨ ꯂꯥꯛꯂꯗꯨꯅ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯨ ꯆꯤꯡꯂꯦꯝꯕꯗꯤ ꯃꯨꯟꯅ ꯇꯥꯔꯤ ꯊꯣꯏꯕꯤꯁꯅꯥꯗꯤ ꯆꯤꯡꯂꯦꯝꯕꯗ ꯑꯗꯨꯝ ꯌꯦꯡꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯨꯃꯤꯅ ꯃꯅꯤꯡꯗꯒꯤ ꯀꯣꯂꯣꯝꯅ ꯊꯥꯔꯛꯏ ꯀꯩꯅꯣ ꯅꯥꯌꯦ ꯀꯥꯏꯗꯅ ꯌꯦꯡꯉꯤꯗꯣ ꯑꯣꯖꯥꯗ ꯌꯦꯡꯉꯤꯅꯤ ꯑꯣꯖꯥꯗꯣ ꯀꯔꯣꯝꯗ ꯂꯩꯒꯦ ꯍꯥꯏꯁꯦ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯨꯝꯃꯣꯏꯀꯣ ꯀꯣꯟꯅ ꯌꯦꯡꯉꯨ ꯈꯪꯉꯦ ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ ꯁꯨꯃꯤꯒ ꯊꯣꯏꯕꯤꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯥꯁꯇꯣ ꯌꯥꯎꯔꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯌꯥꯎꯗꯕꯤꯗ ꯃꯥꯕꯨ ꯊꯤꯔꯛꯏ ꯂꯥꯞꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯠꯈꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯁꯨ ꯇꯥꯟꯅꯔꯛꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯅ ꯃꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯉꯛꯅ
ꯊꯣꯏꯕꯤꯁꯅꯥꯗꯣ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯑꯁ ꯈꯪꯍꯧꯗ꯭ꯔꯦꯗ. ꯁꯣꯏꯗ꯭ꯔꯦꯕꯣ. ꯉꯁꯥꯏꯗꯒꯤ ꯃꯥ ꯃꯤ ꯌꯦꯡꯕꯗꯅꯦ ꯋꯥꯔꯝꯃꯅꯤꯅꯦ. ꯑꯩꯃ, ꯆꯤꯡꯂꯦꯝꯕꯁꯨ ꯂꯩꯔꯝꯗ꯭ꯔꯤ. ꯇꯣ ꯑꯗꯨꯅꯤ. ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯗ ꯉꯥꯎ ꯆꯠꯈ꯭ꯔꯅꯤꯀꯣ. ꯈꯪꯗ꯭ꯔꯦ. ꯃꯣꯏ ꯃꯁꯛ ꯐꯖꯕꯤ ꯀꯥꯡꯕꯨꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯨꯄꯥꯁꯦ ꯄꯪꯐꯪꯗ ꯐꯪꯉꯤ. ꯑꯩꯈꯣꯏꯅ ꯑꯝꯇ ꯍꯦꯛ ꯐꯪꯗ꯭ꯔꯦ. ꯊꯣꯏꯕꯤꯁꯅꯥ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯌꯧꯁꯤꯜꯂꯛꯂꯤ. ꯃꯐꯝꯗꯣ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯤ. ꯂꯥꯞꯅ ꯆꯤꯡꯂꯦꯝꯕ ꯃꯣꯡꯍꯥꯗ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯂꯒ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨ ꯂꯧꯔꯗꯨꯅ ꯊꯣꯏꯕꯤꯁꯅꯥ ꯅꯁꯣꯟꯅꯅ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ? ꯆꯤꯡꯂꯦꯝꯕ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯑꯒ ꯑꯩꯕꯨꯔꯣ? ꯀꯩꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ? ꯅꯪꯉꯣꯟꯗꯅꯤ ꯍꯪꯉꯤꯁꯦ. ꯀꯩꯅꯣꯅꯦ? ꯆꯤꯡꯂꯦꯝꯕ ꯀꯧꯏ. ꯑꯩꯒꯤꯅ ꯊꯣꯏꯕꯤꯁꯅꯥ ꯀꯧꯏ. ꯑꯣ. ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜꯗ ꯈꯜꯂꯤ. ꯀꯩ ꯅꯨꯄꯥꯅꯣꯅꯦ ꯑꯣ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯤꯁꯤꯕꯣ? ꯆꯤꯡꯂꯦꯝꯕ. ꯀꯩ ꯍꯥꯏꯒꯦ? 이반이 ꯉꯁꯤꯗꯒꯤ ꯇꯤꯟꯅꯁꯦ. ꯌꯥꯔꯣꯏꯗ꯭ꯔꯣ? ꯌꯥꯅꯤ. ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯍꯣꯏ, ꯑꯗꯣ ꯉꯁꯥꯏ ꯇꯥꯛꯈꯤꯕꯗꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯂꯦꯕ. ꯅꯪ ꯈꯔ ꯇꯥꯛꯄꯤꯒꯦꯔꯥ? ꯀꯥꯏ ꯋꯥꯏꯗꯅꯣ? ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯕꯦꯛꯇꯒꯤ ꯅꯣꯠꯕꯨꯛꯇꯨ ꯄꯨꯊꯣꯛꯂꯗꯨꯅ ꯌꯦꯡꯍꯜꯂꯤ. ꯆꯤꯡꯂꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯛꯂꯛꯏ. ꯆꯤꯡꯂꯦꯝꯕꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯅꯦꯅ ꯇꯥꯛꯂꯤꯕꯗꯨ ꯊꯣꯏꯕꯤꯁꯅꯥ ꯁꯨꯕꯥ ꯃꯦꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯌꯦꯡꯂꯤ. ꯁꯣꯝꯗꯅ ꯑꯕꯦꯁꯨ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯐꯤ ꯁꯥꯔꯤ. ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ? ꯏꯕꯦꯝꯃ, ꯃꯥꯏꯕꯝ ꯏꯕꯣꯆꯧ ꯍꯥꯏꯔꯤꯁꯤꯒꯤ ꯌꯨꯝꯁꯤꯕꯨ? ꯑꯧ ꯃꯥꯅꯦ. ꯀꯩ ꯂꯩꯔꯒꯦ? ꯑꯕꯦ ꯐꯤꯁꯥꯀꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯔꯤ. ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯌꯥꯜꯂꯛꯏꯕ ꯕꯦꯛ ꯑꯗꯨꯗꯒꯤ ꯆꯦ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯔꯤ. ꯑꯕꯦꯅ ꯆꯦ ꯑꯗꯨ ꯂꯧꯔꯦ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯑꯃ ꯇꯧꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ. ꯑꯕꯦꯁꯨ ꯆꯦꯗꯨ ꯍꯥꯡꯂꯒ ꯌꯦꯡꯂꯤ. ꯍꯥꯡꯂꯒ ꯌꯦꯡꯕꯗ ꯑꯕꯦ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ. ꯄꯥꯕ! ꯑꯕꯦ ꯆꯤꯊꯤꯗꯨ ꯄꯨꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯃꯨꯛꯁꯨ ꯆꯣꯡꯂꯤ. ꯀꯔꯤꯒꯤ ꯍꯔꯥꯎꯗꯅꯤ? ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯃꯥꯒꯤ ꯃꯄꯥꯎ ꯂꯥꯛꯂꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ! ꯃꯥꯅ ꯍꯔꯥꯎꯔꯤꯕꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯍꯔꯥꯎꯕ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯤ. ꯃꯥꯅ ꯏꯃꯨꯡꯗ ꯂꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯕꯦꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯨꯡꯊꯤꯜ ꯄꯣꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ? ꯃꯤꯅ ꯇꯥꯔꯒꯅꯦ ꯀꯔꯤꯅꯣ ꯈꯟꯅꯔꯅꯤ. ꯏꯃꯥ, ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯍꯣꯏꯅꯦ, ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯅ ꯀꯅꯥꯅꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯤꯊꯤ ꯄꯨꯕ ꯅꯨꯄꯥꯗꯨꯅꯦ. ꯑꯩꯈꯣꯏꯗ ꯆꯤꯊꯤ ꯄꯤꯔꯝꯃꯤꯕ. ꯀꯅꯥꯒꯤ ꯆꯤꯊꯤ ꯄꯤꯔꯝꯃꯤꯕ? ꯗꯥ ꯆꯤꯡꯂꯦꯝꯕꯒꯤꯅꯦ ꯕꯕꯥ. ꯍꯥ, ꯅꯨꯡꯉꯥꯏꯔꯦꯗ. ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯇꯥꯒꯦ ꯄꯥꯔꯛꯎ ꯏꯄꯥꯗ. ꯑꯕꯦꯁꯨ ꯆꯤꯊꯤꯗꯨ ꯂꯥꯎꯅ ꯄꯥꯔꯛꯏ. ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯅ: ꯀꯀꯥ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯉꯔꯥꯡꯗꯒꯤ ꯍꯧꯔꯦ. ꯅꯨꯡꯉꯥꯏ ꯀ꯭ꯂꯥꯁꯁꯨ. ꯑꯅꯧꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯊꯦꯡꯅꯔꯦ. ꯀꯀꯥ ꯍꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯑꯗꯣ ꯀꯀꯥ, ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯃꯔꯛꯇ ꯆꯠꯄꯤꯌꯨꯀꯣ. ꯑꯗꯨꯒ ꯑꯕꯦꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯈꯔ ꯍꯥꯏꯕꯤꯌꯨ. ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨ. ꯑꯩ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯂꯣꯏꯔꯒ ꯌꯨꯝꯗ ꯂꯥꯛꯀꯦ ꯀꯀꯥ. ꯆꯤꯡꯂꯦꯝꯕ. ꯑꯕꯦ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯗꯨ ꯍꯔꯥꯎꯖꯩ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯊꯣꯏꯕꯤꯁꯅꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯂꯣꯏꯅꯔꯛꯄꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯛꯂꯤ. ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯀꯌꯥꯝ ꯀꯨꯏꯅ ꯃꯔꯨꯞ ꯑꯣꯏꯒꯅꯤ? ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯊꯃꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯛꯂꯤ. ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ. ꯊꯣꯏꯕꯤꯁꯅꯥꯁꯨꯅꯤ. ꯆꯤꯡꯂꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ. ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯆꯕꯗꯤ ꯉꯝꯖꯗꯦ. ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯦꯝꯄꯁ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯀꯨꯃꯥꯔꯅ: ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ. ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯀꯌꯥꯝ ꯄꯥꯅꯔꯕ? ꯆꯟꯕꯤꯅ: ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯗ꯭ꯔꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯀꯣꯚꯔꯇ ꯉꯥꯏꯔꯦ. ꯏꯁ, ꯉꯥꯏꯔꯝꯃꯅꯤ. ꯂꯥꯏꯔꯤꯛꯅ ꯅꯪ ꯑꯣꯏꯅ ꯄꯥꯔꯤ ꯑꯣꯏꯔꯤꯅꯤ. ꯀꯩꯅꯣ ꯃꯤ ꯃꯃꯥꯡꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏꯗꯣ? ꯏꯀꯥꯏꯗ꯭ꯔꯣ? ꯑꯩꯗꯤ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯕ? ꯂꯥꯏꯔꯤꯛꯅ ꯂꯥꯏꯔꯤꯛ ꯑꯣꯏꯔꯁꯨ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯔꯕ꯭ꯔꯣ? ꯌꯥꯔꯗꯤ ꯍꯌꯦꯡ ꯇꯧꯅꯔꯁꯤ. ꯌꯥꯏꯌꯦ, ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯁꯤ. ꯐꯣꯔꯝ ꯐꯤꯜ ꯑꯞ ꯄꯜꯂꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕꯗꯤ ꯃꯀꯣꯛ ꯉꯥꯎꯔꯛꯂꯦ.
ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯄꯩꯁꯥ ꯁꯨꯗꯕꯒꯤꯅꯤ꯫ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯆꯥꯅꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯊꯥꯒꯤ ꯕꯔꯥꯒꯤ ꯄꯩꯁꯥ ꯊꯤꯗꯣꯛꯈꯤꯕꯅ ꯂꯦꯝꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯈꯪꯂꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯇꯧꯔꯁꯤ꯫ ꯑꯗꯨ ꯊꯦꯡꯉꯦ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯕꯁ ꯉꯥꯏꯕꯗ ꯊꯦꯡꯗꯣꯏꯅꯤ꯫ ꯏꯕꯦꯝꯃ ꯅꯪꯒꯤ ꯕꯁꯇꯤ ꯂꯥꯏꯔꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯕꯁꯇꯒꯤ ꯀꯨꯝꯊꯔꯒ ꯖꯤꯞ ꯉꯥꯏꯕꯗꯨꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯌꯥꯏꯌꯦ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯔꯤꯁꯨ ꯁꯥꯔꯨꯗꯦ꯫ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡꯅꯤ ꯆꯠꯂꯤꯕ꯫ ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯆꯤꯡꯂꯦꯝꯕ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯩꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯁꯤꯀꯣ? ꯅꯣꯏ ꯑꯗꯨꯝ ꯇꯧꯗ, ꯑꯩ ꯀꯣꯟꯅ ꯇꯧꯒꯦ꯫ ꯅꯪ ꯀꯣꯟꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯆꯤꯡꯂꯦꯝꯕ, ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯄꯩꯁꯥꯗꯣ ꯄꯨꯊꯣꯛꯄꯤꯒꯦꯕ꯫ ꯆꯤꯡꯂꯦꯝꯕ ꯏꯀꯥꯏꯅ ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯀꯦ꯫ ꯌꯥꯗꯦ ꯑꯩ ꯄꯨꯊꯣꯛꯀꯦꯕ꯫ ꯅꯪꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯆꯠꯂꯁꯨ ꯌꯨꯝ ꯕꯔꯥ ꯄꯤꯈꯤꯕ, ꯆꯥꯅ ꯊꯛꯅꯕ ꯇꯧꯈꯤꯕꯗꯅꯦ ꯀꯣꯟꯅꯗꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯦ꯫ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ꯫ ꯍꯦꯛ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯩꯗꯤ ꯁꯥꯎꯗꯣꯏꯅꯤꯀꯣ꯫ ꯍꯣꯏꯍꯦ, ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ꯫ ꯏꯕꯦꯝꯃ ꯅꯪ ꯂꯣꯌꯔ ꯇꯝꯒꯦꯗꯤ, ꯂꯣꯌꯔ ꯇꯝꯃꯗꯤꯅꯦ ꯅꯪ ꯍꯥꯟꯅ ꯐꯥꯎꯔꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯑꯗꯨꯅꯅꯤ꯫ ꯁꯤꯗꯤ ꯃꯁꯥꯒꯤꯅꯤ꯫ ꯑꯗꯨ ꯆꯤꯡꯂꯦꯝꯕ ꯋꯥ ꯑꯝꯇꯒ ꯍꯪꯒꯦꯅꯦ꯫ ꯍꯪꯉꯨ, ꯀꯩ ꯋꯥꯅꯣ? ꯅꯪ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ? ꯊꯣꯏꯕꯤꯁꯅꯥꯅ ꯉꯍꯥꯟꯈꯩ ꯍꯪꯂꯛꯇꯕ ꯋꯥꯍꯩ ꯑꯃ ꯍꯪꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯑꯣ, ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯗꯨꯕꯣ? ꯂꯩꯕꯗꯤ ꯃꯥꯜꯂꯤꯗ, ꯇꯨꯃꯤꯟꯅ ꯂꯩꯌꯦꯕ ꯅꯨꯄꯥꯁꯦ꯫ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯗꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯅꯪꯗꯧꯅ ꯐꯖꯔꯝꯃꯗꯤ ꯐꯗꯧꯕ꯫ ꯁꯛ ꯍꯥꯏꯔꯦ ꯊꯤꯔꯦ, ꯏꯔꯜ ꯍꯥꯏꯔꯦ ꯂꯩꯇ꯭ꯔꯦ, ꯀꯃꯥꯏꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯃꯤꯅ? ꯏꯁ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ ꯅꯪꯕꯨ ꯄꯥꯝꯖꯕꯤ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗ꯫ ꯂꯩꯇꯦ, ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯏꯕꯨꯡꯉꯣ꯫ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯕꯁ ꯄꯥꯔꯀꯤꯡ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯤ꯫ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯉꯥꯏꯈꯣ꯫ ꯀꯩꯗꯧꯔꯒꯦ? ꯑꯩ ꯕꯁ ꯇꯣꯡꯕ ꯐꯥꯎꯗꯤ ꯉꯥꯏꯈꯣꯕ꯫ ꯉꯥꯏꯔꯔꯣꯏ, ꯑꯩ ꯆꯠꯂꯦ꯫ ꯆꯤꯡꯂꯦꯝꯕ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯨꯏ꯫ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯈꯨꯗꯥꯡꯗꯨꯗ ꯌꯥꯜꯂꯒ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯂꯒ ꯉꯥꯏꯈꯣ ꯍꯥꯏꯕ꯫ ꯀꯩꯗꯧꯔꯒꯦ? ꯑꯩ ꯕꯁ ꯇꯣꯡꯕ ꯐꯥꯎꯗꯤ ꯂꯩꯕꯤꯌꯣꯕ꯫ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯏꯊꯟꯇꯅꯤ, ꯀꯤꯖꯩ ꯍꯥꯏꯕ꯫ ꯑꯁ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ꯫ ꯁꯤꯕꯨ ꯅꯤꯡꯉꯥꯏ ꯀꯧꯕ꯭ꯔꯣ? ꯑꯗꯣ ꯕꯁ ꯉꯥꯏꯅ ꯑꯁꯤꯗꯒꯤ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥꯁꯤꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣꯕ꯫ ꯅꯪ ꯏꯟꯁꯥꯡ ꯌꯣꯟꯕ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯍꯣ, ꯆꯠꯂꯒꯦ ꯇꯧꯕꯅꯤ, ꯂꯥꯛꯑꯣ ꯌꯥꯔꯦ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯅꯝꯗꯨꯅ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤ ꯏꯟꯁꯥꯡ ꯌꯥꯎꯒꯦ ꯌꯦꯡꯂꯤ꯫ ꯏꯃꯥ, ꯑꯁꯤꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ KG ꯃꯈꯥꯏ ꯑꯃꯒ, ꯃꯔꯣꯏꯁꯦ ꯈꯔꯒ, ꯃꯣꯔꯣꯛ ꯈꯔꯒ ꯄꯤꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯑꯗꯣ ꯏꯕꯦꯝꯃ, ꯃꯥꯏꯔꯦꯟꯁꯤꯁꯨ ꯂꯧꯈ꯭ꯔꯣꯗꯅ꯫ ꯑꯧ ꯏꯃꯥ, ꯑꯗꯨꯁꯨ ꯂꯧꯗꯣꯏꯅꯦ꯫ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯔꯤꯉꯩꯗ ꯕꯁ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯕꯁ ꯂꯥꯛꯄꯗꯨꯗ ꯊꯣꯏꯕꯤꯁꯅꯥ ꯍꯥꯊꯨ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕꯗ ꯄꯤꯁꯤꯜꯂꯝꯗꯨꯅ ꯕꯁ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯊꯨ ꯇꯣꯡꯈꯠꯈꯤ꯫ ꯕꯁ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛꯁꯨ ꯂꯥꯎꯔꯛꯏ꯫ ꯚꯦꯂꯦꯟꯗ꯭ꯔꯤꯗꯣ ꯏꯔꯣꯝꯕ ꯆꯥꯔꯣ, ꯑꯗꯨꯒ ꯃꯥꯏꯔꯦꯟꯗꯨꯅ ꯆꯝꯐꯨꯠ ꯆꯥꯔꯣꯀꯣ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯨ ꯕꯁ ꯏꯁꯇꯦꯁꯟ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯕꯁ ꯑꯗꯨꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯗ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯀꯥꯒꯤ ꯁꯣꯗꯣ ꯍꯥꯡꯂꯗꯨꯅ ꯂꯩꯔꯛꯂꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯗꯨꯅ ꯃꯐꯤ ꯍꯣꯡꯂꯗꯨꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯔꯥ ꯋꯥꯜꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯂꯥꯛꯂꯤ꯫ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯔꯤ꯫ ꯑꯣꯖꯥꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯗꯅ ꯇ꯭ꯌꯨꯁꯟ ꯄꯩꯁꯥ ꯃꯟꯇꯤꯛꯅꯗꯅ ꯄꯤꯔꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯣ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯗ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛ, ꯄꯦꯟ, ꯑꯋꯥꯠꯄꯁꯤꯡꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯒꯤ ꯕꯔꯥꯁꯨ ꯄꯤꯔꯤꯕꯅꯤ꯫
ꯁꯣꯝꯗꯅ ꯑꯕꯦꯁꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯊꯥꯅꯕ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯐꯤ ꯁꯥꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ꯫